mangani total shutdown tawkraba matung ngasi ayuk anganbadagi akhoi kaithian khakra phamba gari ngi chenba adagi tukan khara hangnaba sing tawba mami amsu ure masimak tawrakanda koina hujik thoiba irang si resolution porani irang nemthakrani haibadi nate adubu masidagi karigumba henjalakpa taragadi numit mangani komthombadagi tongan makhungjang kya changsilakani haibagi su koi prajagi site gi leitaba nate adubu praja singi awaba yengaga numit mangani sida lotion kibani adu makhataba kari tongan ba slogan laurokigani amadi khongjang changsilakigani haibaduni praja singi thamjai joja duga khoi hayeng asi tarik 15 fawbagi manungda Tronglaubi koi thodok yauna urkhulgi thodok adugi matangda lebak miyamna peningai oiba masak thokpa firep ama pidrabadi miyam punna khongjang changsilakani haina su akoigi changsilliba khongjang loising issue asigi leikhai taba ama hek poroktuba fawba handok loi haina su akoi kokomi women wings dagi su akoi fongdorokpa su leiri oja hojik se akoigi Tronglaubi incidents amadi madugi incident tu da akoi saruk yakhiba amadi leikidraba akoi mioi ahum punna manga masigi matang chap chaba langa lanjin hayeng phawgi manungda phajaba masak thokpa fire ama puthokpa ngamdragadi tongan ba khongjang sing changsilakani haibagi koi women wings kokomi gi maikai dagju koi fongdorok oja masi kamaina ahama makta yengbiningi oja hosi oiriba leibaki issue sida koi tamna sum nemtha khagadra tamna sum kaw khadra haibagi mayamgi mi paibje hosi phawgi oina su am leinari oja masi ahano makta doja kamai yengbining Rakeshwar maruiba hojik thengnari ba kan khaba chapong na porokpa pausinggi marakta maruiba ni ko harmata noris window gi viewers sing kai kan thamjari apa paujin pijari yamen nungaita ba thokdok apna koi thengadro la MA3 dagi aduga maruina maside irresponsible governance ha batare adu amusu leiriba constitution of India masamaki makhala ta humto ko mayam tawlutna lakpa aduga humanity gi mayokte joiba aduga malem yana da genocide thokpa aduga sahi li sangchina lira la aba manipur gi territory integrity da singnarakpa phuru mayam gi tangju leita da phima ma lakpa ya ba pulamak asina tungi physiology asumba tunglap chat ama uba phangdabadagi miyamgi ihosing asi lakpani ko aduga maruina hariba miyamgi ihosing asi content tawna khonabada miyamna pamise karino aduga miyamgi pose constitution India gi makhada rule and act gi makhada kamdongna kana tawdagi haiba mayama madu pangthorak ba haiba tare atawina na ngasai gi center asina proxy war asi siznarakanda ngasai illegal immigrants mayama siznarakanda manipur yorba indigenous values mayama aduga mahagi kana mayam haiba tare identity mayam je mahan na honarakpagi sapu du akoina thengnarakpani madugi maraktu dani ngasai jeri ki thokdok thokre mahiruising kana thina hatpagi then mai ho langpok mayam kana yung kai thadok par then IDP mayam si iramdam gi isagi manungda koi lanjinna leijaba kocho mayam gi wathok magi awaba issue aduga muksu angang sing madu hatpa siba thori yalaga siba mayam sing tawhidaba tahidaba mayam taraga awaba phim akoi leiba Tanzania sigi maraksida amuksu yaman nuaitraba Tronglaubi gi incident sai batare tumiba angang bu matha da pamiba mama so thina so onbagi matakta pikliba angang karisu khangdriba angang ani hatopiba bom thajanba swaina terrorism gi ayobi thakase adugi matungda pendra miyang gi protesters mayang gi kanado changnena matamda madu phajana dil to bidetana hekta khut tharakanada ngasai gi armed forces present power in the piba sakan power adumeta leiba manbagi wakhalon nambada India amani non citizen di khanda bagi mayukti hada chathabaje sigi mi humamsu okigi thwaina ponta pi gre ko adugi koi lang lang jinje masine ba koina pami se masigi pose state ki responsibility ni aduna masi athu matam da masigi wori ba pibam se laksin ba amadi maduda chenari ba mayam sing terrorist ba tare madu koi gi cherak pi ga da bani pha ga da bani pun ga da bani phana honna ga da bani hai bani adugi matak da asia khara pi ya degi thabak khara pi ni haina lauthokpa adugum madu adu taning di hai bani hoi adu to hum thok pol amani amara laitaba mi am sira bana traga karigumba ama awana tar imungda mateng pangba sarkari oi magi tohum to ko amane ba akoi miyam na pamadi terrorism pose akoi sta lehan gano aduga